KUKI KHUTLAI PAIBA SINGNA drone SHIJINNADUNA CHATHARAKKHIBA BOMGI attack adu THIGATPADA MATENG PANGNABA Indian Institute of Technology IIT Delhi ki professor ama Manipur Da Thunglakhre Hiram asigi matangda National ki news channel ama oiriba News 18 da phonglakpa report amana hai IIT Delhi ki professor asiga loinana senior forensic expert Indian Army PSF ki senior officer amadi Manipur police yauna drone attack aduga mari leinana tongan ba hiramda thizingani Manipur ki hauzik oirakliba fibam asida technical ki oiba loksing pinanaba IIT Delhi dagi expert Thigatnaba khanganki madugi paukumoina IIT Delhi ki professor adu Manipur da yoraklei Manipur police yauna tongan ba security force drone attack dagi ngakthoknaba hotnabada professor asina angamba thakta mateng pangani mapangal yamna kanba RPG sing drone dagi THAGATPADA asina mafum aduda sijenariba technology sing Khangdokpa mathau tai haina senior official amana phongdokhi amoromda makok thongba official amana phongdorakpada drone attack chathakraba matung Union Home Secretary da Govind Mohan na mayai tangmal lauraga review meeting ama pangthoktuna oriba fibam singi matang na kupna khanakhrei amoromda BSF amasung Indian Army na India Pakistan border da drone sijinaraga threat kya pirakpagi matangda thambalaikrei Manipur ki hojik oriba fibam asida state police na high expert sing asigi wakhalon thamnaba khangalakhrei Atopa source samadagi fangba paumana hai Central Armed Police Force singna drone attack mayok na bada siyanaba makoi gi technology sing pirak naba khangan krei masige iroina na Manipur gi administration da leiba official singna kupna khana duna drone attack mayok na naba gi technology sing expert sing pautak matung ina logani hauzik ki oina di Imphal West District mafum amada kilometer 9 dagi tara fawgi manungda drone attack thengna naba gi system khinma hore Ahen system sing atubada kinana thorang tori anti drone technology asi lupa crore ani dagi mari fawba changba maramna hojiki oindi drone attack ki matam pumbagi oina ngak thokna bagi thorang lokhatpada matam changani haina news 18 gi report asina makhatari